ꯆꯟꯗꯧꯗ ꯑꯩꯈꯣꯏꯒꯁꯨ ꯑꯀꯤꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯄꯥꯝꯖꯅ ꯇꯧꯔꯨꯕꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯟ ꯑꯃ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨꯝ ꯄꯥꯝꯖꯅ ꯑꯗꯨꯝ ꯇꯧꯔꯒꯁꯨ ꯂꯥꯛꯑꯦ ꯀꯤꯕꯤꯔꯃꯒꯗꯤ ꯃꯥꯅ ꯄꯥꯝꯖꯔꯒꯁꯨ ꯃꯥꯅ ꯐꯤꯜꯗꯨ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯃꯥ ꯃꯥꯏꯊꯤꯒꯅꯦꯕ ꯐ꯭ꯔꯦꯛꯆꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯥꯁ ꯉꯥꯛꯇꯅꯦ ꯑꯅꯝꯕꯅ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯂꯩꯔꯤ ꯗꯥꯛꯀꯤꯗꯤ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯟ ꯐ꯭ꯔꯦꯛꯆꯔꯒꯨꯝꯕꯩꯗꯤ ꯅꯤꯌꯔꯂꯤ 1 monthꯃꯨꯛꯇꯤ ꯕꯦꯗ ꯔꯦꯁꯀ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ Studying is not a Thank you guys. ꯇꯧꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯦꯟ ꯃꯦꯟꯇꯦꯜꯂꯤ ꯗꯔꯀꯥꯔ ꯂꯩꯅꯦ ꯑꯩꯈꯣꯏ ꯉꯥꯎꯁꯤꯟꯅꯕꯩ ꯇꯧꯕ ꯅꯠꯇꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯊꯔ ꯃꯇꯨꯡꯗ ꯇꯧꯔꯛꯄꯅꯦ ꯑꯗꯨ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯌꯦꯡꯕꯁꯤꯡ ꯑꯗꯨꯝ ꯆꯩꯔꯛꯄꯒ ꯌꯥꯎꯋꯦ ꯑꯗꯨꯝ ꯅꯤꯁꯥ ꯆꯥꯁꯜ ꯊꯛꯆꯜꯂꯒ ꯇꯧꯕ ꯈꯣꯠꯄ ꯀꯥꯏꯅ ꯑꯗꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨꯝ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯑꯉꯥꯎꯈꯣꯏꯗꯧꯅ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯝ ꯈꯟꯊꯕ ꯉꯝꯗꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯝ ꯃꯌꯥꯝ ꯐꯖꯔꯤꯕ ꯄꯣꯠꯁꯦ ꯊꯋꯥꯏ ꯈꯨꯋꯥꯛꯇ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯕꯨ ꯃꯤꯡꯆꯠ ꯂꯩꯅꯕ ꯍꯣꯠꯅꯖꯕꯁꯤꯗ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯊꯤꯅ ꯉꯥꯡꯕꯤꯕꯕꯨ ꯇꯧꯔꯤꯁꯦ
ꯃꯤꯌꯥꯝ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯈꯟꯕꯤꯕ ꯑꯩꯈꯣꯏꯅꯗꯤ ꯊꯋꯥꯏ ꯇꯥꯅ ꯇꯧꯖꯔꯤꯕ ꯑꯗꯒꯤ ꯅꯤꯁꯥ ꯆꯥꯁꯤꯜꯂ ꯇꯧꯕꯁꯨ ꯃꯥꯟꯕ ꯍꯦꯛꯇ ꯌꯨ ꯊꯛꯆꯜꯂꯒ ꯆꯨꯝꯅꯐꯥꯎ ꯂꯦꯞꯄ ꯉꯝꯗꯦ ꯁꯤꯗ ꯀꯃꯥꯏꯅ ꯏꯁꯇꯟ ꯇꯧꯗꯣꯏꯅꯣ ꯃꯣꯏꯅꯗꯤ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯍꯦꯛꯇ ꯀꯤꯗ꯭ꯔꯦ ꯁꯤꯅꯥ ꯀꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯟꯅꯔ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤ ꯑꯣꯏꯔ ꯆꯪꯉꯛꯀꯅꯦꯕ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯀꯪꯂꯩ ꯑꯦꯛꯁꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ ꯁꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯤ ꯆꯪꯉꯛꯀꯅꯤ ꯁꯤꯒꯤ ꯔꯨꯜꯁ ꯃꯌꯥꯝꯁꯤꯒꯤ ꯉꯥꯛꯅ ꯆꯠꯄ ꯉꯝꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯤꯗꯨ ꯑꯩꯈꯣꯏꯅ ꯂꯧꯔꯣꯏ ꯇꯥꯟꯊꯣꯛꯀꯅꯤ ꯌꯥꯎꯔꯝꯗ ꯑꯗꯩꯗꯤ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯐꯪꯒꯗꯕꯅꯤ ꯑꯗꯨ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯐꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯁꯤꯒꯅꯦꯆꯔ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯄꯦꯔꯦꯟꯁ ꯒꯥꯔꯗꯤꯌꯟꯁꯤꯡꯒꯤ ꯂꯧꯒꯅꯤ ꯑꯗꯩ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯏꯁꯇꯟꯁꯤꯗ ꯌꯥꯎꯖꯔꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯧꯁꯟꯕ ꯂꯩꯇꯦ ꯑꯗꯩ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯪꯂꯩ ꯑꯦꯛꯁꯇ꯭ꯔꯤꯝꯒꯤ ꯑꯦꯛꯇꯤꯞ ꯃꯦꯝꯕꯔ ꯉꯥꯛꯇꯅꯤ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯪ ꯂꯥꯎꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯑꯦꯛꯇꯤꯞ ꯃꯦꯝꯕꯔꯁꯤꯡꯅꯤ ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯅꯤ ꯀꯪꯂꯩ ꯑꯦꯛꯁꯇ꯭ꯔꯤꯝꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏ 20 ꯃꯦꯝꯕꯔꯁꯤꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯤꯕꯅꯤ ꯁꯤ ꯃꯈꯥ ꯇꯥꯕ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯗꯤ ꯑꯦꯠꯂꯤꯁ 50-60 ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯁꯟꯗ꯭ꯔꯤ ꯂꯧꯁꯟꯗꯕꯒꯤ ꯃꯔꯝ ꯌꯥꯝ ꯂꯩ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯤ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯁꯤ ꯔꯦꯁꯇꯥꯔ ꯕꯣꯗꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯐꯪꯒꯅꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯐꯪꯒꯅꯦꯕ ꯑꯁꯤꯕ ꯊꯥꯖꯕ ꯂꯩ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯔꯦꯁꯇꯥꯔ ꯅꯝꯕꯔꯁꯤ ꯄꯤꯅꯕ ꯍꯥꯏꯅ ꯇꯧꯔꯦ ꯔꯦꯁꯇꯥꯔ ꯅꯝꯕꯔ ꯄꯤꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯦ ꯄꯪꯅ ꯂꯧꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯤꯗꯤ ꯌꯥꯝꯁꯤꯜꯂꯛꯑꯒꯗꯤ